Hi guys, welcome back to my another video. ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯅꯨꯄꯤꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯁ꯭ꯀꯤꯞ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯌꯦꯡꯉꯒꯁꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝꯅ ꯊꯣꯛꯀꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯇꯧꯋꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯖꯥꯏꯅꯥꯗ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯁꯨꯝ ꯑꯃꯗ ꯁꯤꯌꯔ ꯇꯧꯔꯨꯔꯦ ꯀꯗꯥꯏꯅꯣ ꯑꯃꯗ ꯁꯤꯌꯔ ꯇꯧꯔꯨꯔꯦ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕꯒꯤ ꯃꯔꯤꯅ ꯑꯁ ꯑꯁꯤꯁꯦ ꯍꯥꯏꯔꯨꯔꯒꯗꯤ ꯀꯩ ꯍꯥꯏꯕꯤꯗꯣꯏꯕ ꯃꯤꯅ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯍꯣꯏ ꯁꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯚꯖꯥꯏꯅꯥ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯑꯆꯧꯕꯁꯨ ꯂꯩ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯈꯔꯗꯒꯤ ꯑꯆꯧꯕ ꯑꯣꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯤꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅꯦꯕꯀꯣ ꯑꯦꯚꯔꯇꯤꯟꯒꯤ ꯑꯣꯏꯕ Yonilife Revitalizing Intimate Gel ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣꯀꯣ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯦꯐ ꯃꯆꯥ ꯑꯃꯗ ꯌꯥꯎꯔꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕꯀꯣ ꯀꯩꯀꯩ ꯀꯥꯟꯅꯩ ꯏꯁꯝ ꯍꯥꯏꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯄꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯜ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯀꯣ ꯑꯗꯨꯒꯤ ꯏꯂꯥꯁꯇꯤꯁꯤꯇꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯦꯜꯁꯤꯅ ꯔꯤꯁꯇꯣꯔꯗꯣ ꯏꯂꯥꯁꯇꯤꯁꯤꯇꯤ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯔꯤꯁꯇꯣꯔ ꯇꯧꯍꯟꯕ ꯉꯝꯃꯦꯕꯀꯣ ꯁꯤꯒꯤ ꯖꯦꯜꯁꯤꯅꯀꯣ ꯑꯗꯨꯒ ꯑꯁꯤꯇꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯜꯚꯤꯛ ꯃꯁꯜꯗꯣ ꯌꯥꯝꯅ ꯁ꯭ꯇꯔꯦꯡꯊꯟ ꯑꯣꯏꯍꯜꯂꯦꯕꯀꯣ ꯁꯤꯅꯀꯣ ꯑꯗꯨꯒ ꯑꯁꯤꯁꯦꯀꯣ ꯚꯖꯥꯏꯅꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯛꯄ ꯃꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯗꯅ ꯍꯥꯏꯗꯤ ꯏꯆꯤꯡ ꯑꯣꯏꯔꯛꯄ ꯃꯅꯝ ꯅꯝꯊꯤꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯤ ꯁꯨꯝ ꯐꯠꯇꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯏꯂꯥꯁꯇꯤꯁꯤꯇꯤ ꯔꯤꯁꯇꯣꯔ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯧꯅꯇ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯅꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯉꯧ ꯆꯠꯄ ꯌꯥꯝꯅ ꯆꯠꯄ ꯂꯤꯛꯅ ꯆꯠꯄꯀꯣ ꯑꯗꯣ ꯌꯥꯝꯅꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯝꯊꯤꯕꯒ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯁꯨ ꯁꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯒꯤ ꯍꯥꯀꯠꯆꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯥꯀꯠꯆꯔꯛꯄ ꯃꯇꯥꯡꯒ ꯌꯥꯝ ꯌꯥꯎꯗ꯭ꯔꯅꯦꯀꯣ ꯑꯗꯨꯒꯁꯨ ꯁꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯤꯜ ꯇꯧꯍꯜꯂꯦꯕꯀꯣ ꯁꯤꯅꯀꯣ ꯁꯝꯅ ꯁꯨꯝ ꯍꯥꯏꯔꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯕ ꯏꯟꯇꯤꯃꯦꯠ ꯑꯦꯔꯤꯌꯥꯗꯀꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯍꯤꯜ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯄ꯭ꯔꯣꯗꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯖꯦꯜꯁꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯖꯦꯜꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯒꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯁꯦꯀꯣ ꯅꯣꯡꯃꯒꯤ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯕꯤꯌꯣꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯀꯅꯤ ꯃꯣꯏꯒꯤ ꯃꯈꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯦꯕꯀꯣ ꯁꯤꯒꯤ ꯃꯈꯨꯝꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯦꯠ ꯄꯥꯔꯠꯇꯣ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯐꯖꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯣꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯦꯠ ꯑꯦꯔꯤꯌꯥꯗꯨꯁꯨ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯌꯣꯕꯀꯣ ꯑꯍꯥꯟꯕꯗꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯞ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕ ꯖꯦꯜꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔꯅ ꯇꯞꯅ ꯃꯣꯟꯅ ꯇꯩꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯇꯩꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝꯗ ꯁꯨꯝ ꯐꯝꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯇꯩꯕꯤꯌꯣꯕꯀꯣ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯦꯕꯖꯣꯔꯕ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯁꯨꯝ ꯃꯌꯥꯝꯅ ꯃꯐꯝꯗꯨꯗ ꯂꯦꯡꯗꯅ ꯐꯝꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯩꯗꯣꯏꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦꯀꯣ 2 to 3 ꯗ꯭ꯔꯣꯞ ꯈꯛ ꯂꯧꯕꯤꯔꯣ ꯈꯨꯠꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯖꯥꯏꯅꯥꯗꯨꯗ ꯇꯩꯗꯣꯏꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯩꯕꯤꯌꯣꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯠꯄꯗꯨꯁꯨ ꯑꯗꯨꯝꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯀꯣ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯃꯈꯜ ꯄꯨꯝꯅꯃꯛ ꯁꯨꯔꯦꯕꯀꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕꯗꯣꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦꯀꯣ ꯀꯔꯝ ꯀꯥꯟꯗ ꯇꯩꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯌꯠꯁ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯄꯤꯔꯤꯌꯠꯁꯄꯨ ꯑꯣꯏꯔꯕ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯕ ꯁꯤꯖꯤꯟꯅꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦꯀꯣ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯣ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯔꯒꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯑꯇꯩꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯦꯠ ꯑꯦꯔꯤꯌꯥꯁꯦꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯊꯝꯒꯗꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣ ꯕꯥꯏ